ꯄꯥꯎꯆꯦꯗꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯆꯦ ꯄꯨꯊꯣꯛꯂꯒ ꯁꯩꯔꯦꯡꯒꯨꯝꯅ ꯄꯥꯕ ꯃꯤꯌꯥꯝꯅ ꯈꯪꯉꯤ ꯀꯥꯔꯥꯝ ꯁ꯭ꯌꯥꯝ꯫ ꯍꯧꯈꯤꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯗ ꯚꯣꯠ 9,000 ꯍꯦꯟꯅ ꯐꯪꯂꯤꯕꯗꯨ ꯑꯩꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯚꯣꯠ 300 ꯈꯛ ꯐꯪꯂꯝꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯣꯛ ꯁꯚꯥꯗ ꯏꯟꯅꯔꯒꯤ MP ꯑꯣꯏꯅ ꯆꯠꯂꯤꯕ MP ꯑꯁꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯆꯦ ꯑꯃ ꯄꯨꯊꯣꯛꯂꯒ ꯁꯩꯔꯦꯡꯒꯨꯝꯅ ꯄꯥꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯉꯤ ꯍꯥꯏꯅ LJPꯒꯤ ꯑꯃꯗ ꯉꯥꯏꯔꯕ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯥꯔꯥꯝ ꯁ꯭ꯌꯥꯝꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥ ꯑꯦꯀꯥꯎꯟꯇ ꯊꯥꯒꯠꯂꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯍꯥꯏ ꯂꯪꯊꯕꯥꯜꯗ ꯃꯤꯑꯣꯏ ꯑꯃ ꯑꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯅꯔꯒꯤ MPꯅ ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ LJPꯗꯒꯤ ꯇꯤꯀꯦꯠ ꯄꯤꯔꯔꯣꯏ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ MPꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯂꯝꯕꯤ ꯁꯦꯝꯕꯗ MLAꯅ ꯊꯤꯡꯂꯤ ꯍꯥꯏꯕꯁꯤ ꯑꯉꯛꯄ ꯄꯣꯛꯈꯤ꯫ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯗꯨꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ MLAꯒꯤ ꯃꯊꯧ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯍꯧꯔꯩꯕꯤ ꯂꯝꯕꯤꯅ ꯆꯤꯡꯕꯁꯤꯡ ꯑꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 2-3 ꯆꯪꯅ ꯁꯦꯝꯒꯗꯧꯔꯤ꯫ ꯃꯁꯤꯁꯨ MPꯅ ꯂꯅꯥꯏ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯕꯤꯕꯗ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ꯫ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯍꯧꯈꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯗ ꯏꯟꯅꯔꯒꯤ MPꯅ ꯚꯣꯠ 9,000 ꯍꯦꯟꯅ ꯐꯪꯂꯤꯕꯗꯨ ꯑꯩꯍꯥꯛꯀꯤ ꯏꯄꯥꯟꯅꯅꯤ꯫ ꯃꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯚꯣꯠ 100ꯗꯒꯤ ꯍꯦꯟꯅ ꯐꯪꯂꯝꯂꯣꯏ꯫ ꯃꯗꯨꯒꯨꯝꯕ ꯀꯌꯥꯗꯨ ꯈꯪꯖꯤꯟꯒꯗꯕꯅꯤ꯫ MP ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯃꯁꯛ ꯈꯪꯅ ꯇꯧꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯗꯣꯡꯅ ꯆꯤꯛꯄꯗꯒꯤ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯄꯥꯛ ꯁꯟꯅ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯉꯥꯏꯔꯥꯡꯕꯝꯗ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 19ꯗ ꯍꯧꯗꯣꯡꯅ ꯆꯤꯛꯄꯗꯒꯤ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯉꯁꯤ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡꯒꯤ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯥꯏꯔꯥꯡꯕꯝꯒꯤ WSCꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯚꯦꯇꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯖꯕꯦꯟꯗꯔꯤ ꯁꯔꯚꯤꯁꯦꯁꯀꯤ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ S.H. ꯏꯕꯣꯝꯆꯥ, ꯚꯦꯇꯅꯔꯤ ꯑꯣꯐꯤꯁꯔ ꯗꯣꯛꯇꯔ T.S. ꯁꯨꯕꯥꯁꯆꯟꯗ꯭ꯔ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ WSCꯒꯤ ꯉꯥꯏꯔꯥꯡꯕꯝꯒꯤ ꯈꯨꯟꯖꯥꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯥꯏꯔꯥꯡꯕꯝꯒꯤ ꯖꯨꯝꯗ ꯂꯣꯏꯅꯔꯤꯕ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡꯁꯤꯡ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯚꯦꯛꯁꯤꯅꯦꯁꯟ ꯐꯣꯔ PUP DOG ꯕꯤꯁ ꯑꯦꯒꯦꯟꯁ ꯔꯦꯕꯤꯁꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯚꯦꯇꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯖꯕꯦꯟꯗꯔꯤ ꯁꯔꯚꯤꯁꯦꯁꯀꯤ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ S.H. ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯚꯦꯇꯅꯔꯤ ꯍꯣꯁꯄꯤꯇꯥꯜ ꯈꯨꯝꯕꯣꯡꯒꯤ ꯁ꯭ꯇꯥꯐꯁꯤꯡꯕꯨ ꯉꯥꯏꯔꯥꯡꯕꯝꯒꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯨꯏ 35 ꯑꯃꯗꯤ ꯍꯧꯗꯣꯡ 97 ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ COVID-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯧꯔꯥꯕꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯇꯥꯛꯁ ꯐꯣꯔꯁ ꯄꯧꯔꯥꯕꯤ꯫ ꯉꯁꯤ ꯋꯥꯏꯇꯣꯟꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯂꯥꯅ ꯄꯧꯔꯥꯕꯤꯒꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯖꯣꯏꯟꯠ ꯇꯥꯛꯁ ꯐꯣꯔꯁ ꯄꯧꯔꯥꯕꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯍꯦꯡꯕꯝ ꯖꯅꯃꯦꯟꯖꯣꯏ ꯃꯤꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯗ ꯄꯣꯠꯆꯩ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯌꯦꯜꯂꯨꯕꯗ ꯊꯦꯡꯅꯔꯛꯄ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ꯫ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯗ ꯂꯩꯕ ꯈꯨꯟꯖꯥ ꯑꯁꯤ ꯄꯨꯟꯅ ꯌꯨꯝꯊꯣꯡ 82ꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯅꯠꯇꯦ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯁꯃꯁ꯭ꯌꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯋꯥꯀꯠꯁꯤꯡ ꯑꯗꯨꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯃꯧꯅꯥ ꯑꯁꯤꯒꯤ ꯃꯆꯥ ꯑꯄꯤꯛꯄ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕ ꯌꯨꯝꯗ ꯂꯩꯍꯧꯔꯤ꯫ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯌꯥꯎꯅ ꯀꯟꯇꯦꯛ ꯍꯤꯁꯇꯣꯔꯤ ꯑꯁꯤ ꯉꯁꯤꯐꯥꯎꯕ ꯇꯦꯁ ꯇꯧꯕꯤꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯇꯦꯁ ꯇꯧꯗ꯭ꯔꯒꯗꯤ ꯃꯈꯣꯏꯕꯨ ꯇꯦꯁ ꯇꯧꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ꯫ ꯑꯅꯤꯁꯨꯕꯗ ꯆꯍꯤ 2 ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥꯒ ꯀꯣꯟꯅꯅ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯂꯩꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯐꯦꯁ ꯃꯥꯛꯁ ꯌꯥꯎꯗꯕꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯄꯨ ꯇꯥꯛꯁ ꯐꯣꯔꯁꯅ ꯋꯥꯈꯜ ꯇꯥꯅꯕ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯔꯨꯕꯗ ꯇꯦꯁ ꯇꯧꯊꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ 5ꯅꯤꯗ ꯇꯥꯛꯁ ꯐꯣꯔꯁꯅ ꯇꯦꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯄꯦꯟꯗꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯄꯧꯔꯥꯕꯤꯒꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯅꯨꯄꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯗ ꯂꯩꯔꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯗꯒꯤ ꯊꯣꯔꯛꯇꯨꯅ ꯄꯧꯔꯥꯕꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯄꯣꯠꯆꯩ ꯂꯩꯔꯝꯕꯗꯒꯤ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯊꯧꯃꯤꯁꯤꯡꯗ ꯋꯥꯈꯜ ꯇꯥꯍꯟꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯤꯁꯨꯕꯗ ꯍꯧꯖꯤꯛ CMO ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯥꯐꯁꯤꯡꯗ ꯄꯧꯔꯥꯕꯤꯒꯤ ꯑꯣꯏꯅ ꯀꯟꯇꯦꯛ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯣꯖ ꯍꯤꯁꯇꯣꯔꯤꯒꯤ ꯇꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯂꯤꯁꯇ ꯌꯥꯎꯕ ꯃꯤꯑꯣꯏ 82ꯗ ꯌꯥꯎꯕ ꯅꯨꯄꯥ ꯑꯃ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯅꯦꯅꯥ ꯇꯥꯗꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯍꯥꯛ ꯃꯁꯥ ꯁꯤꯝꯇꯣꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯅ ꯁꯤꯖ ꯑꯃꯗꯤ ꯕꯥꯕꯤꯅꯥꯗ ꯆꯠꯂꯒ ꯍꯟꯖꯤꯟ ꯇꯦꯁ ꯇꯧꯔꯨꯔꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯈꯨꯟꯖꯥ ꯑꯁꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯇꯥꯛꯁ ꯐꯣꯔꯁꯇ ꯂꯩꯔꯦ꯫ ꯃꯉꯥꯁꯨꯕꯗ ꯊꯦꯡꯅ ꯆꯣꯟꯊꯅ ꯇꯦꯁ ꯇꯧꯕꯤꯕ ꯑꯁꯤꯅ ꯂꯧꯔꯣꯛ ꯊꯥ ꯑꯣꯏꯕꯅꯤꯅ ꯂꯧꯁꯤꯡ ꯂꯣꯛꯄꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅ ꯋꯥꯀꯠ ꯀꯌꯥ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯀꯠ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯇꯥꯛꯁ ꯐꯣꯔꯁ ꯄꯧꯔꯥꯕꯤꯅ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯂꯛꯂꯤ꯫
matau karamna contract natragana close history test tawbada numit nipani sontharibano ngasi ju tawdrabani na numit mapani sontharagani kullasi covid-19 na pulap jot khibagi thodang kanana logani club maira paibi CSO singna thodang lobiyu amade mateng pangbiyu haibasi sinbanda khak lauraga oiba yagadra malhanba amasung thabak to onthokdaba khadraki oiba moithemgi oiba miyam lalon baki lengak oirabra haiba wafam miyam na neina pham thokle athubada mari leinabasing paurabid akan bamiang changbiyu pithokdana leiriba tha tara tarukki wages sing athuba matamda pithokpiyu association Ward Development Committee Skill and Unskill ki oiba wages thobal kaksing mayang Imphal Nampol Municipal Council singi tha taruk amadi moirang Jiribam Municipal Council ki oina tha taret ki pithokraba matung wat hauduna leiriba komja sok lising ani taraga mapange July dagi sahi asigi August tha phawbagi wages sing mari leinaba department amadi laingak na athuba matamda pithokpiyu haina All Manipur Ward Development Committee Skill and Unskilled Labor Association ki secretary Ais Nawboina phangdokre ngasi Manipur Press Club ta pangthokpa pawgi mifam amata nawboina hai COVID-19 gi luraba matam asida aikhoina phangjariba wages sing asina aikhoige imung manung puduna leijariba mioi ngaktani tha kaya namsinduna thambana maram oraga aikhoida amuk hena awaba kaya mayok nalle hariba wages asi tha asigi chechet kuntaret phawbagi manungda pithok pitrabadi numit asigi nongan padagi hauduna ULB sing amata oina punduna makhal makha kaya gi khongjang sing changchilagani aire ZEO thobalga mari leinate Socialist Students Union of Manipur SSUM na thadork pacherol amada yumpham oiraga pausi amadi electronic media singda jauna khiba aranba registration semjinduna bairoi singbo lalonpur kum karbar toromba school sem phatkre aiba heading ki makha da phongliba pau aduda yauriba khela khongsil khwai madrasa aiba school aduga zonal education office zone 3 thobal ga karigumba iram amatamari leinade haina ZEO zone 3 thobal arambam Anil Kumar na thadork pacherol amada aire Serol asina makhatana hai ZEO zone 3 thobal ki office na khela khongjil khwai madrasa da fake registration sijna dana class 9 ki mahiroi sing ming thagatli hariba aduga karigumba hiram amada da mari leinade hiram asida SSUM na mari leinaba ZEO thobal chenaram gani aibagi singnaba leiba adu yumpham yaudi amasung mari makong samnada wafamne Chenariba School adu ZEO zone 3 ki jurisdiction da leijaribasu hariba school asina haukiba academic session 2016-17 dagi makhatana school adu ki class 8 amasong 9 ki mahiroi sing registration tawnaba che sang amata chaliba session asi phawbada ZEO zone 3 da thagalakpa leitre lamdam asigi mahiroi sing ki jai phanaba chen chongchariba SSUM yauna mahiroi lup khodimakna ZEO zone 3 thobal ki office da lakpiraga office asida registration ki maintain tawduna thamliba registrar da cross check tominana bagi thong launa hangle kanagomana office asigi semjin sajin ba che sang file natraga document sing sijinana ba thengnarabade ain gi oiba thabak sing lokutkani aina chu cherol asina makha tarakle nakalamaromda congress ki jamna lebak thiba amada 34 wangjing tentha ASC Congress ki mirep oiriba moirangthem hemanta COVID-19 positive oire haire maraga sida nupi masa sahi yamna nauribi ama namduna dopa police constable amana ijat lobi khre nupi masa sahi nauribi ama police constable amana rape tobire aina nupi masa adugi mamana hairak padagi joint committee against minor girl rape by police constable semkhre JSA against rape victim adugi joint secretary Golmai Goimhang chungna Shanghai Express ta phongdorokpa wafam da asumna pogdamlaki aire Madudi police constable gangmai sahi kun ka taruk suraba asina yu ngaurak aidorak pada laikai ki mamanaba singda mahakna hariba victim nupi masa adu mahakna adum aktin nai aidorak padagi laikai ki miyamna wafam ase amagi nakongdagi amada mathang sandorak tuna hariba wafam ase nupi masa asigi mamagi nakong yorak padagi victim ki mama na masa nupi da angbada victim nupi masa asina asumna hairakhi aire madudi nupi masa asida andaki January thada hariba nupa constable equis asida namduna ijat lobi ki aire ijat lobi loiraga nupi masa aduda masiga wafam asi kanagumba miyoida khangalabade hatkani haina kihanke maduda nupi masa asina nupa asi police constable go oibanina kiduna adum aidoktre aina mama aduda aidorke achumba warising adu nupi macha aduna kana amadada aidokte khangbadagi madugi khudong chabat longduna mamagi tha September phawba leptana nupi masa aduda adum ijat lobi ke Wari punama asi mamada tamthor padagi Bishnupur District Police Station ki nupi police ke women wing da October ki tang taraga tarukta niyam ki matung ina complaint ama equis constable asi ki mathakta thokdoksing asi ki matang da action lobi na ba aiba jerol oina patient ke aduba hujut amit mangani suraba phawba Bishnupur Police na karisu action lokot piraktre aduna JAC asi sem ke bane
Haujik JAC na haijari Honorable CM amasung Manipur Police ki DGP da hariba maral leiraba nupa police constable asibo phabiduna mahaki mathakta mathik chaba dandi pibiu haina karigumba JAC na hariba asi thabak to onthok piraktrabadi akan ba khongjang changsil lagani aina phongdoraki aire aroiba the content sing asigi maroiba pawkhara asibo pawdam jariba Manipur local news YouTube channel amadi Facebook page asidagi yengbir punamak pathaga chari loina na channel asina tom takana rabadi subscribe like and share to bakawi gunu punamak pu amuka hanna thaga chari